हाय मैम गुड मॉर्निंग है ब्लॉग से मैम तिलहौ मचा मचादगी हौगलगे से कुइरबनी तिलहौ मचा से थागे ना मना चानबगी को तिलहौ मना चानबगे थागे तौबनी लेरेनेबा रुपा कुनगी हाइबो मारे सिजु मचा मचा से मैम से खा चाथुगसु यावखरे आदो इसे मथकदा काखले थारगे ना कुइरे लेरना थमगिबा अदुगा लेबाक लेतबगी थादना अदुम लेरे दुइसु ngasi di hijang napi makusinga kaiga लेबाक थने हंगाम थागिबिसदे खरा खोटलगको तिलहौ मना से थाजलगे अखोई सोनुदी याम पामेबा अदसिगी अखोई युम्बुगी कइनोनी सिसे अखोई कलर थागिबेको युमरोंग तैगिबे माइसुगुम मयाम ले सिमदा थाजनसिरा कइनो आइना इसे लो कइनो तौरिनी सेंगना दैथो खतोगा थारगे अरे इमा इचे सुशीला मखादे लाइयम इचे फोन दी तोरम इचे सुशीला निंगोन चाकोबा चलोनी मा पोर पोरे इ मारे कइनो मा पोरे इ आई मथकदा लइ इचे ओ ngana ga lei इचे निंगोन चाकोबा चलोरेगा kay nu yam por ay je sumne kento na nega sumne gine sako bagi pot kento bodo ngasi di school gi chuti lei ra ngang sing ge ite susila ningon chako ba chalu bagi pot ka pura ga lai ya asi di gulab jamun se na hani che ne ningon chako ba da por ko ni manipuri che na adi che susila ne kai ne akhoi jo thum ba ja min na ra cha lo laga duga pujia ga ai se cha lo gi ba da tingai ban इचे सुशीला दसु अथुम पिजगे ना इचे मीला बिने को थुगारे बिने अदुम चाबा यारे ना हासु रसगुल्ला थुगारे फना कुइना लेरमे अंगांग सिंगना मनी चाखरा इना मनी चारा अदुम थम लेइबको आदु सेसेना गुलाब जामुन इचे लामिना पुन्ना खोइ म्याम पुन्ना चामिनरगे चासु लोय चागदि को अथु नमकीन गनदि हावबा हेल gabi ije pura ini palu gabi sini pan kekero ni sih ampura ilisang ubo ka pura lah ini sih isi di ginam nambi moro sisi cau na sih kabung urum ni urum urum kan urum aja kangi gay no iba kangi ada itu mana ije ilisang itu pura lah ini ngawura kan usi deh sih bu oh iskoi dum ni nih ningon kabo rei chen lang dungai ro copyright lang to film su nungai ba ma tauri sei tharak dana ko copyright chabra ke no na mu voice over tau ni sa thoi che tu toi su ma jung ni nang na chaw ma le che cha ba na dei che na hai che ningo cha ko la ko da pura in ne pura manipur da pu ba ne nei che thau dei chi iche na thagat pi re ai na ho bo ro ngani ga na na te da ai na ho ngasi angang singi school chuti leire sina sonugi ani khak bibira magena oh ai favorite gulab jamun cha mas mai na ka bu kam da cha de bani hong hao gai ni ajum ni ka no to chu cha de ma ka sa gam de bani ba chu ma chu ba chi hao bi hai kre akhoi paru game da ngawre ka mai taw ni khangde aduga akhoi iche susila wari sanara matam je chakhi khangaude akhoi nupi masen punba kai je adase na khoi mapa gi mama na bam na manipur da gi pirei na na ko thangjinga aduga uyen ga pirakpa ase thangjing se iche haji iche manipur gi iche da niyam ga akhoi anim ga chawai na pirakpa ne ba ko ado ani iche susila da maka happy ga ga to ba iche manipuri iche da ani di dum pi ga ne aduga ai ani sidagi iche susila da ma hapa ga chamina se hai bane amadi pi achau makhal la ga happy rage iche susila da an kana hai season na ta minne season da simana kan ta bose adun sinna uyen leire iche susila di uyen je pura roi ai aduna aina jenam khara ga happy re iche susila na pot mayam pora ga ise kai ham ne ngai lete thangjing ga jenam khara fara baina khara happy aduga se iche susila chakhi dore baroi thong de khoma pa se loli jong ko aina ngangi bu ko so da facebook te khangna bai ne film am toi mai nupi ani thi bage aina khoi ma pa na nang ju thi ningi ra aina noksan ba iche susila noksan liya akhoi thangnai nupi ji iche susila su asami sei beina wari sanari akhoi thangnai nupi ji sure ga mo online dei la ye ne ne dam mata chare akhoi paru sina si manung je chang nei re sina chang ni do yong ए पारू फाड़ ही देगा ये देखो हमारे घर में कोई आया है सुनो
पैकिंग करके भेज देना पड़ेगा सिंचर भेज देंगे ये देख घुस भी गया सरप्राइज हो जाएगा सोचना डाटा सब सरप्राइज हो जाएगा इचे सुशीलासु बारोगी चाक थोंगदोइने आइना चखरे अदुगा आइसु आइदि चा हिजांग थोंबा लोइरे अदुगा से उयेनसिना इचेगा आइगा जेनारानि खरा खरा सिउजे करी उयेन कौगेदि खंगदे आदसिने इचेगिने हौजिकसे अखोय मपाना थिनजौरनि उयेनसिगा अदुगा थांजिंग अनि इचेगी अनि दुगा हापगा उयेनसे कुइने थंबा यारोय आइसेनि थांजिंग अनिगा उयेनसिगा मपाना थिनजौरनि माजे थिनबा यादो यारोयदा खंगने चाकलामे हाइरक्तोरा चाकति लोइरे अदुगा चकचानबा तौरगे अदुगा सिना मयाम आइसे टेक अमा अखोय चकचानरिङेदा अखोय नाउनुपीसु ngasi नुमिन्ना ताबददि निंगोन चाकौदरेबको अदुगा चाकौदबाइदि चाकौदि चाकौबा अदुगा माय हस्बैंड थबंग फमदि लाक्तबगी मा निनि चोन्धारगा कौरे मा जुमदा लाक्पे आइना मोय वीडियो कॉलिंग दे येंगको आई चनिंगमना लोइरे मोय निंगोन चाकौबा तौरगा अखोय मा निंगोनदा लाउदि हाइजबने अदो आई चलहौतरे मा लागा लाई चंगरे खुरंबा असुमाइन तौजे पुनिंग जातीना नुसी जुमजाम चटनिंगेबा मोइन लांगबगा लाउनाबगा हरावबगा खेनाबगा मथेन चाइगा थोंगिगा दा थांगिगा हाइना हायगा आइसे याम चनिंगबा हाइतारे इनाउनु पीदि मानिंगोन चाकौबा नंगरे फजानागा केथरगा लाकरे अदुगा खोय मागे इनाउनु पीना मथेन लोइरे मोय वीडियो मतेक मतेक थारकबा आइना दुम शेयर आइदि तौनिंगदनाको आइदि मेमोरी सोय हौरने हायंगोनसु आई याहुद्रसु आइना खनबा मोय वीडियो लौबा हैतबिना नोमे फजना अदुगा चाबा लोइनारगा दखिना तौनागरे आई जाउद्रबिना साइडता आई चलमदिको साइडता हांगिसे आई फमजरमगदबनेबा अदे इपानी पामा खतंगतनी आई येदना मागे दखिना पीबा लोइरगा कैनो तौखरे अखोय के हाइनी मंगोल पिना बिरामे निंगोना मौपादा अदुगा अखोय कसारोमदा कमा कै हाइदोनोंदे नौना चना खले हाइदोरा कैनो खंगदे हजिक अमु निंगोलना मो मपामदा लेबा मी पुरमगे मो मुको खुदोल पुनाबा अदो साइना अखोयगिसु अखोय मागा अखोय पादि लेगिदबिना अखोय मागी कैगेनो फने गमगा कैनो होटना प्लास्टिक अमगा पीरि मासिना इपागी अमना इनाउनु पीगे मा कई पुरैनो खंगदे अदुम हांग्रोगे येंगमिनरेसिको अदगी नगे पुरितो फजबजे हांगोजे वो हांगोजे ओले सेना ओलांग दादो नना गन होत ना लगे जाबे यवै केनो लिचित का पुलाई लिचित का पुलाई मी नसु जाबे यवो ओलांग देव फिर जादे मी कई मुखी दिना दे कई वही न बहुत सब निशन थे मोने Narang ni lauruiga. Narang lauruiga. Yung cha da ri chit ka pulai mi. Yu chit to han do ura choi. Jalan dah. Jara ba. Pam ba. Keda ke पुराना जमाना की मिली है एकदम दा जगे ना नंदी पाम बा लिसा लोजी में गया हां लिसा लोजी में गया पलंग में ओए Mesti tu ham. Juli tu dah ada. लिसा लोजी तुम मत तो ला लो ठीक है ना अच्छा मुंह दे मोइसु नुंगाइग्रे आइना सेदा वीडियो येंगागा नुंगाइ लेरे मैम अदुगा सेसेना आइसे चाक तोपो लोरगा साइ तिलहौदो थाद्रे अदुना आइना चेंगी बोरासे को मयाइदा कथले साइड अनिदा ताइसलेको अदुगा मयाइदा कथरपनि लेबाग लेतबैना ओंना बाइना साइगी केनोदुदि नुंगाइ रोइदबा सना रोंगी दबा से रंगी दबा से ने तिलहौना से लेरे तिलहौ से लुपा 10 गी ओइगेदा 10 गी दि लेगिबरे अदु फना याम चाथोखरे मचा मचा जिसुने अदुगा सुमाइना इन हिजांग नापी मकू मरांग सिंगसिसु खरा हापचलगे अदुगा लेबाकति लेते खजि खरा लेबाक खोटना सुंदगी हंगाम थागिबे खरा लौथोगा थाजन बाय अदुगा तुम हिजांग नापी मकू मरांग सिना बिग थंगा खरा लेबाक खतंगा हापा सुमाइना सेम अस आइसे सोइरे मखरा जामना मपान मपान से नमझलमगदनी बोरा सिगी मपान मपान हेंदोरकपसिना फजदर सुमाइना लेबाक से इना हापचले को
ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯊꯥꯖꯟꯗꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤꯗ ꯆꯠꯈ꯭ꯔꯦ ꯃꯅꯤꯡꯅꯤꯅ ꯁꯨꯃꯥꯏꯅ ꯊꯥꯔꯒꯦ ꯑꯩꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯅꯠꯇꯕꯀꯣ ꯑꯝꯕꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒ ꯍꯩꯖꯕ ꯅꯠꯇꯦꯗꯀꯣ ꯃꯦꯝ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯥꯗꯤ ꯊꯥꯅꯤꯡꯕ ꯑꯗꯨꯒ ꯊꯥꯗꯤ ꯊꯥꯖꯔꯛꯇꯦꯕꯀꯣ ꯊꯥꯅꯤꯡꯕꯗꯤ ꯌꯥꯝ ꯊꯥꯅꯤꯡꯕꯖꯕꯅꯦ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯦ ꯑꯩ ꯇꯤꯜꯍꯧꯁꯦ ꯃꯃꯥꯡꯗꯗꯤ ꯃꯄꯥꯟ ꯊꯥꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ ꯑꯗꯨꯝ ꯑꯩ ꯈꯪꯗꯕ ꯑꯩꯒꯤꯁꯨ ꯁꯨꯝ ꯍꯧꯔꯛꯏ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯈꯪꯗꯦꯀോ ꯑꯗꯨꯝ ꯑꯈꯪꯕ ꯑꯩꯅ ꯁꯨꯝ ꯄꯪꯅꯝꯗ ꯅꯝꯁꯤꯜꯂꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯄꯄꯥ ꯍꯣꯏꯅꯒ ꯊꯥꯈꯤꯕ ꯃꯇꯝꯗꯗꯤ ꯃꯌꯥꯏꯗ ꯀꯠꯊꯠꯄ꯭ꯔꯥꯁꯨ ꯀꯩꯅꯣꯝꯗꯤ ꯇꯧꯋꯤ ꯃꯅꯤꯡꯒꯤ ꯃꯔꯥꯗꯣ ꯅꯝꯁꯤꯜꯂꯒꯀꯣ ꯑꯩꯈꯣꯏ ꯄꯔꯨ ꯌꯥꯎꯔ ꯌꯦꯡꯉꯨ ꯐꯨꯖꯤꯟꯕ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯁꯨ ꯆꯥꯛ ꯇꯣꯛꯂꯣꯏꯔ ꯇꯨꯝꯃꯨ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯍꯟꯗꯅ ꯈꯣꯠꯇꯅ ꯑꯗꯨꯝ ꯂꯥꯎꯅ ꯂꯩꯕ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯞ ꯇꯧꯔꯨꯔꯒ ꯁꯟꯗꯥ ꯇꯥꯁꯜꯂꯛꯄꯅ ꯍꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯕꯛ ꯑꯗꯨꯝ ꯆꯥꯕꯒ ꯊꯛꯄ ꯑꯗꯩ ꯉꯥꯏꯍꯥꯛ ꯐꯣꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯑꯝꯇ ꯈꯪꯍꯧꯗꯦ ꯑꯗꯣ ꯀꯨꯡꯉꯕ ꯀꯩꯗꯧꯕ ꯈꯪꯗꯦ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯟꯅꯤꯡꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯃꯄꯥꯟꯁꯤꯅ ꯍꯦꯟꯅ ꯊꯦꯛꯆꯜꯂꯒ ꯂꯩꯕꯥꯛꯁꯦ ꯍꯥꯞꯄꯝꯃꯗꯤ ꯃꯄꯥꯟꯁꯦ ꯀꯨꯞꯁꯜꯂꯒ ꯐꯖꯔꯝꯒꯗꯅꯤ ꯀꯣꯛꯇꯣ ꯂꯥꯍꯧꯗ꯭ꯔꯦ ꯂꯣꯏꯔꯒꯀꯣ ꯂꯩꯕꯥꯛꯀ ꯍꯥꯞ ꯂꯣꯏꯔ ꯑꯃꯨꯛ ꯇꯜꯂꯕ ꯃꯄꯥꯟꯁꯦ ꯀꯥꯇꯤꯅ ꯀꯠꯊꯠꯈꯤꯕ ꯍꯥꯏꯗꯨꯅꯤ ꯁꯤꯗ ꯑꯗꯨꯝ ꯇꯔꯥꯃꯨꯛ ꯅꯝꯁꯤꯜꯂꯦ ꯁꯤꯒꯤ ꯕꯣꯔꯥ ꯇꯪꯈꯥꯏꯁꯤꯃꯗ ꯑꯗꯨꯒ ꯁꯤꯒ ꯑꯃꯨꯛ ꯀꯩꯅꯣ ꯅꯝꯁꯤꯜꯂꯒꯦ ꯑꯩꯁꯦ ꯀꯤꯔꯦ ꯌꯥꯝꯅꯒ ꯊꯥꯒꯗꯕꯀꯣ ꯃꯄꯨꯅꯒ ꯀꯥꯈꯠꯂꯒ ꯀꯔꯤꯅꯣ ꯃꯊꯛꯁꯤꯗ ꯅꯣꯏꯅ ꯒꯥꯔꯗꯦꯟ ꯇꯧ ꯂꯩꯔꯕ ꯍꯥꯏꯔꯗꯤ ꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈꯔ 4-5 ꯈꯛꯇ ꯂꯦꯝꯍꯧꯕ ꯍꯪꯒꯥꯝꯁꯤꯒꯤ ꯃꯅꯥꯛꯇ ꯊꯥꯖꯤꯟꯕꯅꯤ ꯁꯤꯗꯗꯤ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯗꯤ ꯂꯩꯕꯥꯛ ꯑꯐꯕ ꯅꯠꯇꯅꯤ ꯁꯣꯝꯗꯗꯤ ꯂꯩꯕꯥꯛꯄꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ 4-5 ꯈꯛꯀ 1 2 3 4 5 6 ꯊꯥꯖꯤꯜꯂꯦ ꯍꯪꯒꯥꯝꯁꯤꯒꯤ ꯃꯅꯥꯛꯇ ꯍꯪꯒꯥꯝꯁꯤꯁꯨ ꯈꯔ ꯆꯥꯎꯔꯛꯑꯕꯅꯤꯅ ꯃꯈꯣꯡꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯡꯉꯨꯅꯦ ꯇꯤꯟ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯇꯤꯟ ꯑꯃꯈꯛ ꯊꯣꯛꯂꯛꯏ ꯌꯦꯡꯉꯨ ꯁꯤ ꯇꯤꯟꯁꯦ ꯀꯩꯅꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨꯗꯒꯤ ꯊꯣꯛꯂꯛꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯁꯤꯅ ꯑꯩ ꯃꯄꯥꯟꯁꯦ ꯑꯩꯅ ꯀꯠꯊꯠꯄꯅꯤ ꯀꯥꯇꯤꯅ ꯑꯩꯁꯦ ꯑꯥꯏꯗꯤꯌꯥꯁꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯃꯄꯥꯟꯁꯦ ꯊꯦꯛꯆꯜꯂꯒ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯝꯃꯗꯤ ꯂꯩꯕꯥꯛꯁꯨ ꯌꯥꯝꯅꯁꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯑꯗꯨꯒ ꯐꯖꯕ ꯍꯦꯜꯂꯒꯅꯤ ꯃꯄꯥꯟꯁꯦ ꯍꯟꯗꯣꯔꯛꯑꯦ ꯍꯦꯛꯇ ꯅꯠꯇ꯭ꯔꯒ ꯆꯨꯊꯣꯛꯄ ꯑꯃ ꯇꯧꯔꯝꯒꯗꯕꯅꯤ ꯐꯔꯦꯗ ꯑꯗꯨꯝ ꯇꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯄꯥꯟꯒꯤ ꯃꯀꯨꯞꯁꯤꯅ ꯌꯥꯝꯅ ꯊꯤꯔꯦꯕ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯄꯣꯠ ꯒꯝꯂꯥ ꯀꯩꯅꯣ ꯑꯣꯏꯅ ꯄꯣꯠ ꯊꯥꯔꯒ ꯑꯣꯏꯅ ꯁꯦꯝꯃꯤꯁꯦ ꯐꯖꯗ꯭ꯔꯦ ꯑꯩꯅ ꯐꯖꯃꯟꯗꯔꯦ ꯑꯩꯅ ꯀꯠꯊꯠꯄ ꯅꯝꯁꯤꯜꯂꯝꯃꯗꯤ ꯐꯖꯕ ꯍꯦꯜꯂꯝꯒꯗꯅꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯑꯗꯨꯒ ꯁꯤꯕꯨ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯏꯁꯤꯟꯕꯤꯔꯝꯃꯒ ꯊꯝꯃꯝꯃꯁꯤꯔ ꯀꯩꯅꯣ ꯏꯁꯤꯡ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯛꯏꯅ ꯁꯤꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯀꯨ ꯀꯩꯀꯩ ꯍꯥꯞꯆꯤꯟꯕꯗꯨꯗꯩ ꯏꯁꯤꯡ ꯂꯩꯍꯧꯕꯅꯦꯕ ꯃꯊꯛꯇꯤ ꯅꯣꯡꯁꯨ ꯇꯥꯔꯛꯈꯤꯕꯒꯤꯔ ꯃꯃꯥꯡꯗ ꯈꯪꯗꯦ ꯏꯁꯤꯡ ꯈꯔ ꯌꯥꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯑꯗꯨꯝ ꯃꯀꯨꯒꯤ ꯃꯍꯤꯁꯤꯡꯁꯦ ꯍꯩꯖꯤꯟꯕꯅꯤ ꯀꯣꯟ ꯌꯦꯡꯉꯨ ꯀꯣꯟꯒ ꯐꯪꯅꯔꯨꯔꯦ ꯌꯨꯝꯕꯨꯒꯤ ꯍꯥꯟꯅꯒꯤ ꯄꯨꯔꯥꯅꯥ ꯊꯝꯃꯝꯕ꯭ꯔꯥ ꯀꯩꯅꯣ ꯐꯠꯇꯕ ꯌꯣꯟꯊꯣꯛꯇꯒꯤ ꯇꯧꯔꯤꯔꯥ ꯀꯩꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯩ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯊꯥꯒꯠꯄꯤꯔꯝꯃꯦ ꯑꯁ ꯅꯪ ꯄꯣꯠ ꯊꯥꯕ ꯌꯥꯝ ꯍꯩ ꯀꯥꯏꯅ ꯁꯣꯝꯗꯗꯤ ꯀꯌꯥꯁꯨ ꯍꯩꯖꯗꯕꯀꯣ ꯍꯪꯒꯥꯝꯁꯦ ꯑꯩꯅꯅꯦ ꯁꯨꯝ ꯈꯔ ꯆꯥꯎꯔꯛꯅ ꯇꯧꯏ ꯃꯥꯜꯂꯦ ꯃꯈꯣꯡꯁꯦ ꯍꯥꯏꯊꯔꯛꯄ ꯑꯩꯅ ꯈꯨꯠꯅ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯁꯜꯂꯝꯕꯅꯤ ꯑꯗꯣ ꯈꯔ ꯑꯃꯨꯛ ꯃꯈꯣꯡꯁꯦ ꯀꯟꯈꯔꯦ ꯌꯥꯝ ꯍꯩ ꯀꯥꯏꯅ ꯃꯄꯨ ꯅꯠꯇꯕ ꯊꯪꯅꯩ ꯅꯨꯄꯤ ꯕꯪꯒꯥꯂꯤꯁꯤꯒ ꯍꯥꯏꯕꯤꯔꯝꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯕ ꯂꯣꯏꯈꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯟꯗꯥꯁꯨ ꯇꯥꯔꯦ ꯅꯨꯃꯤꯠ ꯆꯪꯉꯛꯇꯣꯔꯦ ꯌꯦꯡꯉꯨꯅꯦ ꯁꯨꯝ ꯃꯇꯝꯁꯦ ꯀꯃꯥꯏꯅ ꯆꯪꯈꯤꯅꯣ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯍꯤꯞꯀꯤꯒ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯐꯤ ꯐꯧꯕꯒꯁꯦ ꯇꯥꯁꯜꯂꯝꯃꯒ ꯑꯩꯈꯣꯏ ꯊꯪꯅꯩ ꯕꯪꯒꯥꯂꯤꯁꯦ ꯐꯤꯁꯦ ꯐꯧꯖꯤꯜꯂꯝꯃꯤꯁꯦ ꯇꯥꯁꯟꯗꯅ ꯑꯩꯒꯤ ꯐꯤꯁꯤꯗꯤ ꯈꯨꯌꯥꯝ ꯑꯃꯅꯦ ꯂꯧꯁꯟꯈ꯭ꯔꯒꯦ ꯇꯧꯕ ꯈꯨꯠꯁꯦ ꯂꯩꯕꯥꯛꯇꯤ ꯇꯣꯜꯂꯤ ꯌꯥꯔꯣꯏ ꯈꯨꯠ ꯍꯥꯝꯗꯣꯛꯑꯒ ꯂꯧꯁꯜꯂꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯄꯥꯔꯨꯁꯦ ꯌꯦꯡꯉꯨꯅꯦ ꯇꯨꯝ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯉꯥꯡꯊꯠꯈꯔꯒ ꯇꯨꯝꯊꯈꯔꯦ ꯃꯨꯔꯤꯒ ꯉꯔꯥꯡ ꯃꯄꯥ ꯃꯨꯔꯤ ꯂꯩꯔꯛꯄꯅꯦ ꯄꯨꯔꯥ ꯄꯦꯀꯦꯠ ꯑꯃ ꯃꯥꯏ ꯃꯅꯥꯛꯇ ꯊꯝꯃ ꯆꯥꯔꯝꯃꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯙꯨꯞ ꯊꯥꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯏꯆꯦ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯦ ꯑꯃꯅ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯔꯛꯑꯦ ꯑꯩꯅ ꯅꯍꯥꯟ ꯗꯤꯋꯥꯂꯤꯗ ꯁꯨꯃꯥꯏꯅ ꯗꯤꯌꯥ ꯊꯥꯟꯈꯤꯕꯁꯦ ꯂꯪꯅ ꯀꯃꯥꯏꯅ ꯗꯤꯌꯥ ꯊꯥꯜꯂꯤꯅꯣ ꯍꯥꯏꯗꯅꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯥꯜꯂꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯁꯨꯃꯥꯏꯅ ꯂꯪꯅ ꯇꯧꯔꯒ ꯗꯤꯌꯥ ꯊꯥꯟꯕꯁꯦ ꯌꯥꯝꯅ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯐꯩꯌꯦꯅ ꯑꯗꯨꯝ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯁꯤꯡꯅ ꯁꯨꯝ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯂꯪꯁꯤꯅꯁꯨ ꯅꯨꯡꯉꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯇꯥꯕꯅꯤ
ꯑꯗꯣ ꯏꯆꯦꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯉꯁꯤ ꯁꯨꯝ ꯁꯦꯝꯃꯛꯑꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯀꯩꯅꯣ ꯃꯦꯔꯥꯒꯤ ꯋꯥ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯈꯨꯗꯣꯟꯁꯤꯗ 3ꯂꯛ ꯂꯩꯁꯟꯕꯅꯤꯀꯣ ꯆꯪꯁꯤ ꯆꯪꯉꯥꯏꯅ ꯁꯨꯝꯅꯦ ꯂꯩꯁꯜꯂꯛꯄ ꯑꯃꯨꯛꯇꯪ ꯂꯪ ꯑꯣꯏꯁꯨ ꯌꯥꯅꯦꯕ ꯑꯗꯨꯗꯤ ꯂꯪ ꯆꯥꯎꯔꯒꯅ ꯑꯗꯨꯝ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ 3ꯂꯛ ꯂꯩꯁꯟꯈ꯭ꯔꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯗꯤꯌꯥꯁꯤꯗ ꯑꯗꯨꯝ ꯃꯦꯔꯥꯒꯤ ꯑꯣꯏꯅ ꯑꯩꯅ ꯁꯦꯝꯃꯒꯦꯅ ꯑꯇꯩꯗꯤ ꯃꯊꯛꯇ ꯑꯩꯒꯤ ꯀꯣꯟ ꯍꯥꯟꯅ ꯄꯤꯊ꯭ꯔꯥꯏꯗ ꯑꯗꯨꯝ ꯁꯦꯝꯃꯦ ꯑꯗꯨ ꯁꯤꯅ ꯁꯤꯒꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯦꯝꯕ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯁꯦꯝꯖꯕ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯪꯁꯤꯅ ꯁꯦꯝꯃꯦ ꯑꯗꯨꯒ ꯂꯪꯁꯤꯒꯤ ꯃꯇꯣꯟꯁꯤ ꯊꯥꯎ ꯀꯥꯗꯕꯁꯦ ꯑꯩꯅꯀꯣ ꯈꯨꯅꯤꯡꯊꯧꯁꯤꯅ ꯆꯣꯜꯍꯜꯂꯦ ꯑꯗꯨꯒ ꯃꯩꯁꯦ ꯆꯨꯈꯜꯂꯦ ꯁꯨꯃꯥꯏꯅ ꯂꯪꯅꯗꯤ ꯀꯣꯝꯃꯦ ꯂꯁꯤꯡ ꯇꯥꯁꯟꯕ ꯂꯩꯕꯗꯣ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯂꯪꯁꯤꯅ ꯀꯣꯝꯃꯦ ꯂꯨꯄꯥ 10 ꯄꯤꯕꯒꯨꯝ ꯇꯧꯕꯅꯦ ꯑꯁꯤꯁꯦ ꯑꯗꯨꯝ ꯑꯃꯨꯔꯛꯇꯪ ꯂꯩꯁꯜꯂꯒꯁꯨ ꯁꯨꯝ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯆꯪꯁꯤ ꯏꯄꯥ ꯏꯄꯨꯒꯤ 3ꯂꯛ ꯁꯨꯕꯅꯦ ꯑꯩꯅ 3ꯂꯛ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯑꯗꯣ ꯑꯗꯨꯝ ꯊꯥꯎꯒꯤ ꯗꯤꯌꯥ ꯊꯥꯟꯒꯗꯕ ꯑꯣꯏꯗꯤ ꯂꯪꯅ ꯐꯩ ꯍꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩꯀꯣ ꯑꯗꯨꯅ ꯑꯩꯅ ꯂꯪꯅ ꯑꯗꯨꯝ ꯇꯧꯋꯦ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇꯤ ꯑꯗꯨꯒ ꯁꯤꯁꯨ ꯊꯥꯎꯒꯤꯅꯦ ꯑꯗꯨꯁꯨ ꯁꯤꯅ ꯀꯩꯅꯣꯒꯤ ꯂꯁꯤꯡꯅ ꯁꯤꯅ ꯇꯨꯜꯁꯤ ꯃꯈꯣꯡꯒꯤ ꯊꯝꯅꯕꯅꯦ ꯑꯗꯨꯒ ꯗꯤꯌꯥ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯗꯤꯌꯥꯗ ꯁꯦꯝꯕꯁꯤꯅ ꯃꯦꯔꯥꯋꯥꯗ ꯑꯣꯏꯅ ꯊꯝꯃꯒꯦ ꯁꯨꯃꯥꯏꯅ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯪꯅ ꯇꯧꯕꯁꯤꯅ ꯃꯩꯗꯤ ꯌꯥꯝꯅ ꯉꯥꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯜꯂꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯪꯁꯤꯁꯨ ꯆꯥꯎꯔꯕꯅꯤꯅꯀꯣ ꯃꯄꯣꯞ 3 ꯑꯣꯏꯅ ꯂꯩꯁꯜꯂꯕꯅꯤꯅꯀꯣ ꯃꯄꯣꯞꯇꯣ ꯆꯥꯎꯔꯕꯅꯤꯅ ꯉꯥꯜꯂꯦꯕ ꯐꯖꯅ ꯇꯦꯡꯉꯥꯜꯂꯤꯒꯁꯨ ꯐꯖꯅ ꯀꯥꯔꯦ ꯑꯗꯨꯒ ꯂꯁꯤꯡꯒꯤꯁꯤꯅ ꯄꯤꯛꯅ ꯇꯧꯔꯒ ꯇꯥꯕꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯗꯤꯌꯥꯁꯤꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ